Mejing tabir bu khwaipun pu image TV na taramna okchaboga loyana Rajesh Kumar na khurumjari ngasigi maroiba pauda Agnipat recruitment scheme gi makhada armed forces da thabak tawruba sing police recruitment da hena khudong chaba piragani pokpadagi chahi manga fawagi angang sing lemna Aadhaar enrollment tawai camp pangthokre Dr. Suraj Chongtham iwa saireng lairik phongkhre loyana National Highway 102 Imphal More Lambida Pung Nifunipan gi ban kaukri Mapung oi pau lobirasi BJP na lengak paiba state sing chief minister sing na haikibda short term Agnipat recruitment scheme gi makhada armed forces da thabak tawruba singbu state ki police recruitment da hena khudong chaba pigani Uttar Pradesh chief minister Yogi Adityanath na naha sing da haikibda kanagumbana Hajin bada Thajarunu, Aikoina Nakoigi Punsigi Oiba Anobo Lambi Pigani, Agnibir Singbu, Police Amadi Atai, Service Sing the Hena Kudong Saba Pigani, Madhya Pradesh Chief Minister Shivraj Singh Chauhanasu, High Keep the State Police, Recruitment the Agnibir Singh the Hena Kudong Saba Pigani, Agnipat Scheme Gi Makha the Sahi Trataretagi, Kumathoi Fawu the Labor, Nupa Masunupi, Launanaba Government Thorang Tori, Tabak Asigidamak pension gi khudong chaba leite makhoi sing sigi chada kun manga di sahi tarama gi matungda regular commission phangani Agnibir na thada lupa lising kontra phangani amadi sahi mari loirakpada lupa laktar thoi phangani haibasida naha mayam amana yaningdaba phongdok libani Haryana dagi balwal amasung Ruberi da sauraba miyamna khongchat chatki State Chief Minister Manohar Lal Khattar nasu chahi marigi contractor yaurabasing da regular service pangananaba singani haiki Manipur daga si COVID positive oiba case amat thenakide hokyo pung kunmari asida meoi marfu manga COVID test tauki COVID license sandoropadagi state asida meoi la amal singkota trade chani nipu mari COVID positive oiba thenakre masigi manungda meoi lisingani ga chama kun laikhidre state asigi COVID naba phabagi sang sada marfudrani pan 10 mari mangada lairi India Post Payments Bank IPPB na sinduna ngasi nomagi oiba pokpadagi chahi manga fawgi manungda laiba angang singi oiba free Aadhaar enrollment camp ama Kumbi Municipal Council Ward number 9 da laiba Ibudo Ising Saiba Community Hall da pangthokre India Post Payments Bank IPPB Moirang branch ki manager Punam Yadav ki mijeng makhada masamak yaw na ngasi ayuk ki pung 8:30 dagi hauraga nungtil pung mga fawba chathak gadaba free Aadhaar enrollment camp aduda Kumbi Municipal Council gi hanagi vice chairperson oiramba hojik na Kumbi Ward number 9 gi caretaker councillor Wahengbam Bobichan Luang amadi Kumbi branch post office ki postmaster Moirang Them Bogendro na singbasu saruk yaki India Post Payments Bank IPPB na Kumbi Municipal Council and Kumbi branch post office aniga khusam naraga pangthokhiba ngasigi free Aadhaar enrollment camp ta Kumbi municipal area gida natana Kumbi kendra amadi thangnariba atopa kendra dagi lakpa angang chahi soino dagi manga fawbagi manungda laiba angang sama kuma thoiromna ngasigi free Aadhaar enrollment camp ta laktuna lemna Aadhaar nambagi khudong chaba phangki ngasigi free Aadhaar enrollment camp Sinbada Achoba Thodang Lokhiba Kumbi Municipal Council Ward number 9 gi caretaker councillor Wahengbam Bobichan Luang na haikibada asigumba lemna paisa tingdana free da Aadhaar nambagi camp sinbagi ayaba pibirakpagidamak saruk yariba angangsing parentsing amadi Kumbi Municipal Council gi mahut silaga India Post Payments Bank IPPB Moirang branch manager Punam Yadav pu thagatpa phongdoki
मखा ताना ngasi कैंपता डॉक्यूमेंट सिंग लानबा असोइबा यावा अमदी सरुक याबा ngamhawdaba singi oina lakliba June 28 anirak suba oina free Aadhaar enrollment camp ama sinbagi ayabasu IPPB Moirang branch manager Punam Yadav na pibire masigi damak miyam na IPPB gi manager bu thagat nakhi yaragadi athuba matamda amuka akhoi ngasigi paksana dikki akhoi bat certificate lobada karida masigi material sang mahai tare masida lobada thithawriba mayam amma ki municipal council officer jo hojok jing makso hojik mayam amma leidi aduna hojik thawda akhoi gi enrollment to banga sigi da akhoi matam ji loina ngamoi dawlena to ngan numit amma gatang simbidana ba medam da haijabada medam athuba matamda akhoi gi sayonji gi manungda to ngan numit amma ga silani haibagi da makta akhoi praja jing gi mut chinjarga isamak ki laki digi akhoi gi Indian Post Payment Bank Moirang branch ki akhoi gi medam manager akhoi gi Moirang branch ki manager medam bu amasung kuli branch ki akhoi post office ki post master bu isamak ki laki digi praja jing mut chilaga municipal council mut chilaga tagat ko pongduk se punsida thengnak pa thodok wathok sing bu khomjinduna Dr. Sreit Songthamna iba esos amadi sereng kuntra yawa sereng lairik ngasi haunabi matung inna phongkhri Manipur Press Club ta phongkhiba lairik phongbagi thorom aduda ahanba Manipur Rifles ki CEO Dr. S Ibomcha DM College Teachers Education gi Associate Professor Dr. Konika Kuraijam NIT gi Associate Professor Dr. S Lenin Singer Kennedy Kuman amadi saireng lairik asigi aiba Dr. Sreit Songthamna President Member Singh oina saruk yaki thoram adugi President Member Singh na lairik adu miyam mamangda phongki saireng lairik adugi matangda wangang laduna Dr. Sreit Songthamna haikibada lairik asi mahakna piklingai matamda thengnarakkiba awa nungai amadi lamdam asigi oiriba atmosphere adu khomjinduna sembani saireng lairik asina lamdam asigi hawalakliba naha singdasu mangal khara piba ngamgani haina phongdokhi lairik se ai saireng collection lairik ni saireng masida kuncha yawe ngisi saireng atani aina mamangai digi sun irpa saireng singi collection doina semjabani aina mamangai school kari ngai college kari ngai university kari ngai da tengnarakpa life ki journey da enar pasing do saireng se phongdok sabani thorom aduga mari leinana Dr. Konika Kuraijam na haikibada Dr. Sreit Songtham asi masa matomta masagi thabak pijaba mioi ama oi mahak asi future engineer amani mahaki wakhalon asi mahaki imaginary na phongdokpagum tawi haiki panbaya badi Dr. Sreit Songtham asi Deccan Chronicle amadi Asian Age newspaper gi poetry contest ta mahaki esos na poetry contest adugi makok taba ngamkhibani Nepal Suba International Day of Yoga numit pu ningsingbagi palan thorom saruk ama oina sasat sangsak amadi Somsai Battalion Assam Rifles na IGAR South ki makhada quiz competition ama ngasi sinduna pangthokre AR gi troops sing amadi angang sing na yoga maramda punna khaminanaba pandamda wahang kaya semduna hangki maduda hangliba wang sing adu kumnanaba troops sing amadi angang sing na thawai yauna honakhi nakal amromda sangsak Battalion Assam Rifles na IGAR South ki mityenga loinana Nasa Mukt Bharat Abhiyan ki makhada Ukul district ki manung chanba sangsak khulda anti drug abuse ki lecture amadi ama ngasi pangthokri thoramduda kuldugi nahasing mahairoi punna myo yankai tare na drug ki mayokta lanthengnanaba amadi leibak semgatnanabgi thabak thoram sing da saru yagani haibaga wasak sulokhi Kaching district ki Kaching police station ki manung channel National Highway 102 Impal More lambi gi sora amasung losi khongjau ani gi marak ki lambi gi mataida siduna lem kiba khongjom Papal mayai lekai dagi warepam premjit chai kulumdoi gi matangda lengakna pishin kiwa wakat warol adu thabakta onthok pidababu yaningdaba phongdok tuna Impal More lambi da pung nipunipan gi ban kaukre JSC against the brutal killing of warepam premjit Singhagi convener na thadorok pachero aman hai hayang June 3 ki ayuk pung manga dagi hauduna tha asigi tramapan gi ayuk pung manga fauba chathagadri Impal More lambi National Highway 102 gi chathagadri ban asida ana ayek
mei ising lining laishon gamri leinaba singi oinadi komthokani hairi ban asibu manipur da leiriba lanai gi lup sing maira paibi amadi miyamna mateng pangbiduna misi asigi achumba langla langjil puthokpada mateng pangbiu haisu hongdorli ningsingba yabadi warepam premjit tha asigi tarani thuga yu pung 8 om tabada samram lamkhai da leiba gari masa sempam amada thabak suba yaurgani haina yumdagi thokibani aduga thangnaba numitta yamna chingningai oiba mongda mangak samda thangumba posak amana lenthat lambagi mongda wind pipe tatuna leiramba amadi mamai yauna mafam kayada asokpa mafam kaya leiraga asi bakchang oina mafam aduda leiram kibani kanagumba mioi kharana atopa mafam amada tamthina hatok piraga purak laba matung mafam aduda hundok lamba oiramgani haibagi chingnaba jesi amadi ung manungi mioi singda lei haina phongdok kibasu leikrabani maram asina misi asigi asengba langla langjin ama puthok piduna jesi gi maikedagisu chenaba mioi sing logi matung inna matik chaba sera pibi driba fawba asiba hakchang lawdaba mioi bagi minungsi yengbiduna leikhidravagi loinabi amadi tha nipan khakta ngairiba pikliba machanupa amadi imung manunggi khanbiraga lengaki maikeidagi matik chaba compensation pibiu amasung wafam sing asi lengaki maikeidagi thabak oina onthokpiu natrabadi akanba khongjang kaya changsingani haiba wafam yauba warep sing yauba wakat warol amasu ngasi wangjing tentha esigi MLA paunam brojen yauna mari leinaba singda wakat warol su pisin kibasu leikrabani local naha singbu pukning thawat nanaba amaga wa pau phaunanaba hengatnanaba manipur terroristna sinduna know your army haiba session ama johnson higher secondary hall imphal da chattariba NSS residential special camp da pangthokri thoramduda mahiroi sing army gi aseng khuzuk khulai sing paiduna khangan bagal loinana Indian Army changnanabagi procedure singi matang dasu khangan ki ngasi chathakiba session adu NSS unit 2 gi program officer Dr. CH Indira Devi ga tanaduna pangthokibani hairi Jiriti Paimuk Road asi Sembidi haiduna pungni phuni pangi Jiriti Paimuk lambi ban tawkro matung lengak na thabak oina onthok pirakti haiduna ngasi amuk ayuk pung taruk tagi lakliba tang 30 gi nungthil gi pung taruk Phawba Jetty Road lambi thingbagi khongjang chingdong lekai women's organization gi member sing amadi Jiribam da leiriba CSO singna changsin khibadagi miyam gi chathok chasin da chauna akaiba pikre masida thoaningdaba thodok thoktanaba Jiri police na maikai kayada ngak senbagi thabak su paikhatli lambi thingliba sing na FCI mamang amadi Dibong Karongda masing yamlba miyam sing thoraktuna lambi thingki enhancing effective legal aid and services to women prisoners campaign gi saruk am oina Manipur Central Jail Imphal leba nupi bandi singda jinjak sembagi matang da takpi tambi bagi vocational program ama ngarang amasung asi numit ni supna pangthokre vocational training program asi Manipur State Legal Services Authority na sin kibani MSLSA na enhancing effective legal aid and services to women prisoners hariba campaign asi pangthokpagi maru iba pandamdi bandi oina leiba nupi singda legal aid amadi service ningthina panghanabga loinana makhoina hingbagi lambi phagatnaba amadi income laknanabagi damak honaning naba puning thawat nabani ngasi pangthokkiba thorom aduda Manipur State Legal Services Authority ki member secretary Ojes Mutum MSLSA gi additional member secretary Sorok Khaibam Sunanda SP Manipur Central Jail Imphal Sorok Khaibam Bhadrika Maira Foods Global gi managing director Sunanda Hanjabam amadi Maira Foods ki proprietor Hanjabam Subhra Devi na president member sing oiki training program aduda apunba inmate nifuna saruk yaki Jiribam district ki babu prada laiba Jiri News Network ki conference hall da pangthok khiba pawgim pam amada takyal part Imphal da laiba Central Institute of Petrochemicals Engineering and Technology CPET ki warden mobilizer oiba Suraj Kumar na haikibada Central Institute of Petrochemicals Engineering and Technology CPET ki makhada
ngasi Jirbam district ki nahasingda skill develop tawbiraga makhoida job replacement amadi livelihood pinanaba mission gi pandamda lakpani mission asi India government gi ministry gi makhadani Manipur da leiba tongan district sing gi hawalakliba thabak phangriba BPL family gi makhada leiba family gi nahasingdi ayambana institute asida laklaga institute asi kanaba lawi adubu Jiribam district ki oinadi nahasing asi aduki matik sipet asida training yawa asi masing yamde maram aduna Jiribam district asidagi nahasing hena puthokna naba pandamda Jiribam da laktuna Jiribam gi manung sanna leiba Bhutangkhal Sonapur Sotobakrada changlaga institute asigi matangda awareness su pangthokre Jiribam gi nahasingda hajaningbadi Central Institute of Petrochemicals Engineer and Technology Sipetail Pata nahasingna tawbayaba tha ahumgi natraga tha taruki oiba vocational course asi tambada laifam sapam study materials pumnamak asi free da piduna tamhali maram aduna nahasingna khudong saba asi lahubaga loinana training piraga makhoibu multinational company singda job pigani maram asina Jiribam gi nahasingna hairiba sipet asida lakpiraga institute asigi kanaba sing asi lobiu haina mahakna paugi mifam aduda phongdoki pamisinga unaba aduda sipet ki assistant technician M Philip su saruk yaki dagi angang singina moina mahayam sing tambada waram modabi problem mayam modi leire plus naha singina jiri higher secondary bola ko da waram modaba jiri college wa tholok pada waram modaba adu problem mayam dun mar murakanda jiri bazar bawa tholok pada wa bagi problem dun marum oiraganda akoi center sida lak padugi di atugi mati waram gani tawudabu aina jiri gi naha singda aina hygienic badi youth singida aina pijaning message Central Institute of Petrochemicals Engineering and Technology Tagel Pata naha jingna tawbayaba tha ahumgi natraga tha taruki training leibam sabam uniform study materials completely free. Miracle and Sibako company na dealer sing da thazaba pikiba bottling plant semduna ahongbu mamalda gas phangangani haiba wafam bu athuba matamda saba ngamgani natraga ngamloi haibadu sengdopiru haina All Manipur Nirmal Gas Dealer Association na pongdorpaga loinana anoba dealer logani haina thokliba asi maram sade haina pongdorli ngasi Manipur Press Club ta pangthokpa pamisinga unaba amada All Manipur Nirmal Gas Dealer Association ge secretary Jagdish na hai Miracle and Sibako company na dealer sing dagi yamlaba senpham sing lokhat khraba matungda yanase inakibagi matung inna ahomba mamalda gas panghangani haibagi ona tainabada Manipur da phangliba gas mamal amadi black market ki mamalga manana pirakpana maram oirga dealer singna gas lowdabani company asina dealer singda sirba maral yumpham yaudabani haina phongdok kibaga loinana athu matamda bottling plant gi ahongba mamal dealer singda khutsinaba ngamgani haibdu sengdokpiru amadi company asigi thawong asi dealer nattana Manipur pumbada namthak tawbuni haina phongdorokli dealer sing asigi mathakta makoina tongan ba charge amakak tawraga anoba appoint tawrani aduga hanagi dealer sing ase kakthatlani haibana singba akoina pawsing asi phangjabale akoina dealer akoina asigi press meet se pangtok sabani akoina makoina akoida piriba charge adudi akoina makoidagi refill se matam sana lawtre haibasini adu refill se makoina pige daba refill gi rate aduga rate reasonable oidaba monkeypox case ki basing Britain da changwa hankre UK Health Security Agency UKSA na phongdok kibda England da anoba monkeypox case yankani toy aduga Scotland amasung Wales tana case amamam thengnari Britain da apunba case samnga ga kunmari sure UKSA na haikibda close contact yauna sexual contact tagi monkeypox waini hojik lairiba case ayamba sexual contact tagi ni haiki London Schools of Hygiene and Tropical Medicine gi infection disease
epidemiology gi professor David Hammond na haikibada laina asi khudong thibasi laithok nabagum ui monkeypox asi close contact gi sandokpana mi khuding makna section ba mathau tai haiki aroibada moropa amuhanna Agnipath recruitment scheme gi makhada armed forces da thabak tawrubasing police recruitment da hena khudong chaba piragani pokpadagi chahi manga fawagi angangsing lemna Aadhaar enrollment tawai camp pangthokre Dr. Suresh Chongtham iba saireng lairik phongkhre loinana National Highway 102 Imphal More lambi da pung nifunipan gi ban kaukhre ngasi damak tadi paudam pijaba mata solution jari meng tabir ba khwai puno pu amuka hanna khurumjari